SWAT सर्वेक्षण लिसिंगनी कुन की सरुक अमोय नंगसे महूत अमदी IMC के ऑफिशियल से मणिपुर पुलिस मणिपुर फायर सर्विस अमदी केडो की थोमी सिंगना खैरमबन इमा कैथल की मनुंग अमदी अकोइबदा अमरकाई सिंग सेंख्रे खैरमबन कैथल असे अखोगी सगिंग मिंगसेल गुमनी कैथल असिबु लुनाना थंबा हाइबसी तंगाई फदना तौदबा याद्रबा अखोगी थौदांग अमनी हाइना महूत मिनिस्टर TH श्यामकुमार हाइख्रे International Peace and Social Advancement IPSA KSA Mau Imphal Market Coordination Committee amadi lup asiga chatminariba CSO singna sinduna Imphal gi mafom kyada leptana satharakpa Mau Kaithel ngasi Imphal West ke Jingmairong MBC Search mamangda pangthokre Chief Minister N Viren Center gi lusingbasing unaruna bagidamag hayeng Delhi gidamag Imphal thadoklagani hayeng Center gi lusingbasing unarama matung CM sinba amadi sindabagi laikhai taragani hojik Delhi da Minister Biswajit Speaker Khemchan BJP Manipur Pradesh ki President Babananda lairibani Directorate of Health Services Government of Manipur State Health Society NHM Manipur amadi NPHCE NPCD CS Imphal East and Imphal West District Health Society amadi Manipur Heart Foundation sinduna World Heart Day and Elderly Day gi thorom lamphilda leiba Medical Directorate pangthokre ngasi ayuk anganbada kaksing khongnang ani fauna fam manakta leiba physiotherapy center amagi mamangda bom ama pokhaikhre thogdok aduda mioi amata asopan yaukiba leite center adu naurem nandarani amadi L Presorjit kauba mioi anina chalaibani hairi ngarang nungthil pung ani rom taba matamda asan bigai awang lekai mapada Imphal Turel da takhiba khaba maning lekai dagi sahi tarani thoi khakta ngai ribi waikhom kamala atopaming nanau bigi haksang thiba khangdana leiri miyam amadi Manipur Fire Service ki kangbuna thibagi thabak sathari Building good health and a life free from drug haiba wakalonda animal gym gi masa oiriba at last fitness center ngasi lamsang khunau haibong popida animal gym gi founder RK Biswajitna hongnabi matung ina hangdokre Swasthya hi seva lising ani taramapan gi makhada Ministry of Road Transport ki minyang makhada NHIDCL sinduna plastic waste singbu recycling taunabagi awareness program ama Thawal Mela ground ngasi pangthokre Imphal Dimapur lambi paringi jobja manakta ngasi ayuk anganbada khanghaudana landslide chawna thokibana maram oirega lambi fauna bangamdre lambi paring asida gari kya panduna leiri ngarang Gujarat ki Banasantha district ke Ambaji town manaki Trisulia Ghat manakta bus ama accident thoktuda mathak makha onbagi thokdokta bus aduda tonglakpa miyai kun sire yangkai manga henbana asopa nangkre ngarang numidang wairam mabuk lamlaba samu amana Assam gi khatkati mapagi national highway da thoraktuna lambi da lakpa Dimapur tamda satpa Nagaland State Transport ki bus amagi mingsel thukaiduna bus adu dat purakpa sing amadi haira sing sathokre ngasi ayuk anganbada Mumbai gi Mala Triveni Nagarda sahi kunmari rom suraba naha amana mahaka nungsinaba chahi 18 surabi leisabi ama thangna thilamlaba matung mathol tara wangba dalandagi songthaduna sijakre Maharashtra State Assembly Mikhal gi mangoinena police na lokalakpa section tharong gi sorok amoina ngarang Mumbai Ahmedabad highway paring dagi mioi ani AK47 rifle ahum hand grenade mari lupa crore tarahum dagi mamal oigadaba nisagi polam singal loinena pagat pangamkre